ꯑꯗꯨꯗꯩ ꯂꯩꯍꯧꯔꯒꯦ ꯏꯇꯥꯎ ꯍꯣꯏ 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 ꯂꯩꯍꯧꯔꯒꯦ ꯂꯩꯍꯧꯔꯒꯦ ꯂꯩꯍꯧꯔꯦ ꯂꯩꯍꯧꯔꯦ ꯏꯆꯟ ꯇꯣꯝꯕ ꯄꯥꯕꯨꯡ ꯑꯩ ꯌꯧꯔꯛꯑꯦ ꯃꯩ ꯌꯣꯛꯇꯕꯅꯤꯅ ꯏꯃꯨꯡꯗ ꯆꯪꯕꯁꯨ ꯐꯔꯝꯃꯣꯏ ꯆꯥꯛꯁꯪꯂꯣꯝꯗꯒ ꯂꯣꯏ ꯂꯩꯈ꯭ꯔꯖꯥꯠꯂꯣ ꯄꯥꯕꯨꯡ 이찬! 시험 거 없다 아저씨 그래도 왜 오자 이찬! 돈 봐! 아뽕! 이찬 나 이윤도 레이래 난 까이도 레이노 미암 랑고 따이나 윰다 까나am 레이주시 까이기노 ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩ ꯑꯃꯨꯛꯇ ꯋꯥꯔꯛꯆꯈꯤꯒꯦ ꯍꯟꯗꯛꯇꯗꯤ ꯉꯥꯛꯄꯤꯌꯨꯀꯣ ꯃꯌꯥꯝꯅ ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯇꯧꯗꯅꯕ ꯂꯩꯀꯥꯏꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ 이문 문장을 레카이스가 거부하게 돼. 미 학교 오픈. 밥 받아 문에 거기 때문에 우름들지. ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯃꯥꯏꯕꯦꯟꯁꯤꯡ ꯄꯨꯝꯅꯃꯛ ꯍꯟꯗꯛꯀꯤ ꯁꯤꯟꯇꯪꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯒꯤ ꯃꯥꯏ ꯌꯦꯡꯕꯤꯔꯒ ꯏꯆꯥꯁꯦ ꯈꯨꯠ ꯆꯥꯅ ꯑꯃꯨꯛꯇ ꯋꯥꯔꯛꯆꯈꯤꯒꯦ ꯑꯩ ꯃꯥꯏ ꯑꯃꯨꯛꯇꯗꯤ ꯌꯦꯡꯕꯤꯌꯣꯅ ꯑꯩ ꯍꯥꯏꯖꯔꯤ 마모이는 또 무슨 와락들 말해 지금부터 도둑지 아무나 돌아고 따라가디 마모이 레카이스 아무나 레이비야를 거 뭐야 뭐 토이 버지 폴리스니 뭐는 오빠 또 무슨 닝티니 영전 방금 들어 말해네 나죠 나죠 바보 나죠 바보 나죠 나죠 뭐만은 굴리 자는 아빠 장난 사나 들으미세 마모이는 또 무슨 와락들 말해 지금부터 도둑지 아무나 돌아고 따라가디 마모이 레카이스 아무나 레이비야를 거 나도 구이가 레카이기 잡히는 것도 우리 하이다 맞자는 빠는 미 하다가 아이 거의 야들아 나죠 나죠 로이네 나죠 낭나 이거 로이네 나 사수 나죠 내 사수 한번 나죠 나도 아직 뛰나가 드라이냐 나죠 나죠 사기 간들수 바보기 그런 거야 알아 나죠 낭기 거는 거리 와란 게 낭내 수영방이지가 이기는 거 봐. 낭내 수영방이지가 이기는 나죠 다소 왜 나를 다소? 아이 뭐 등나무에 떡새를 다소? 아이 샤버 떡새를 다소? 나죠 나 도저히 가와락다디야 아론 나죠 우리 юм달라이다 마야옹 없인 나라바네 놈이 낙수 탱탱 난살래 바봉 나간 곳에서 만나다 앞대 바봉 바봉 바보 바봉 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 왜 나를 바봉? 아이 뭐 등나무에 떡새를 바봉? 아이 나 예시 묵답이고 바봉. 아이 나래. 바봉 아이 뭐네 자세로 해. 나 또 생각이 떡새로. 어갈라 아이 나 바봉 예시 묵답이고 바봉. 나죠 바봉 제 호스피탈 남자 보시 까나 레게 바봉 제 가이 너무 그래 까나 레게 바봉. 나죠 바봉
Pabong! Sana Ano, Pabong? Ibungo Toiba, Nang Pabungi Toromse, Pauche TV the Haplaga. Mana Kangna Jaramba, Marup Mapijama Yamda, Pau Kangan Bana Paroida. Mama. Pabungga loinaramba marong pangsing akhoi loina khangjai. Pauche da hapase mina phajadana haina busu yaw. Hapagumsida. Pare Pare, Nang Hek Pam Dragadi Pare. Mangani lay katpanumito, aduda ay nganta na hek laage. Pare Pare, ay mukchat Hoy, Ma. trage ko. Lehoro ko, Hoy, ay Ma. mukchat lukike. Lehoro. Daton! Dato! Daton! Daton! Dato! 생기 돌게. 나도! 엄마디. Daton! 엄마. 아무도 더. Daton! 사와이니. 엄마. 아무도 Dato isiya kita so. Ay ang patay Ano ni ba Dato. daw? Ay na Dato ay mang isa Dato, man to Dato, umi ba? Dato. Ay na bawo Dato, kang ba? Dato. Dato, ba? Ay di siya Dato, ka. Dato, Ay ba? ba to mi Dato. Ba? Ay ang patay mi Dato. Ay ba Dato, to mi Dato. Ano Ay ba? na Dato. Ay kamera mo. Ay di siya ka Dato. 엄마. Daton! Dato. Ay lalit Dato. Ay mga biyo Dato. Ay lalit Dato. Dato. Dato! Nabani kai chaluba. Youth Festival की पावलो रोहा लगपनी नंग माले न चंगकपनी Itaw khoi thabak sisu hanadi chiline. Leibak se hange chawkhalan ge aise. Itaw khoi de am laiko. Ai khoi di chumnagi mingchat ka kiwa khaktani. अदो इताउ तोमबदो रिहेबिलिटेशन सेंटर दा लेखरबो Ngarang dagi le henre. Tawrisi taw ai gi leibak se kaina bagi kaina bangakta. Ahan bada
ꯏꯃꯥ ꯏꯄꯥ ꯍꯧꯖꯤꯛꯅ ꯏꯅꯥꯎ ꯇꯣꯝꯕꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯃꯥꯗꯣ ꯏꯆꯟ ꯄꯣꯛꯄꯗ ꯂꯩꯈꯤꯗꯕꯅꯤ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯆꯟꯗꯣ ꯄꯥꯕꯨꯡꯒ ꯑꯩꯒꯒꯤ ꯅꯪꯒꯟꯗ ꯆꯥꯎꯔꯛꯄꯅꯤ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯏꯊꯟꯇ ꯅꯠꯇꯦ ꯁꯤꯒꯤ ꯆꯩꯊꯦꯡ ꯐꯪꯉꯤꯁꯦ ꯏꯇꯥꯎ ꯋꯥꯐꯝꯁꯦ ꯑꯩ ꯂꯧꯁꯟꯕ ꯉꯝꯖꯗ꯭ꯔꯦꯕꯣ 이마ꯒꯤ ꯋꯥꯐꯝꯅ ꯑꯇꯣꯞꯄ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯅꯥꯎꯇꯣꯝꯕꯒꯤ ꯊꯧꯗꯣꯛꯁꯦ ꯃꯌꯥꯏ ꯀꯥꯕ ꯄꯣꯠꯂꯝꯗꯒꯤ ꯊꯣꯛꯄꯅꯤ ꯄꯥꯕꯨꯡꯅ ꯊꯃꯣꯏ ꯁꯣꯛꯅ ꯂꯩꯈꯤꯗꯕꯗꯣ ꯇꯣꯝꯕꯅ ꯅꯠꯇꯕ ꯁꯪꯒ ꯇꯤꯟꯅꯔꯒ ꯒꯨꯂꯤ ꯆꯥꯕꯒ ꯃꯔꯤ ꯂꯩꯅꯕꯗꯒꯤ ꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯦ ꯑꯩꯒꯤ ꯏꯅꯥꯎꯅ ꯄꯪꯕꯗꯒꯤ ꯁꯪꯒ ꯐꯠꯇꯕ ꯇꯤꯟꯅꯔꯨꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗ ꯃꯌꯥꯏ ꯀꯥꯕ ꯄꯣꯠꯂꯝ ꯀꯌꯥ ꯆꯥꯕꯗꯒꯤ ꯇꯣꯝꯕꯒꯨꯝꯅ ꯅꯍꯥ ꯀꯌꯥ ꯑꯃ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯏꯃꯨꯡ ꯀꯌꯥ ꯑꯃꯁꯨ ꯑꯋꯥꯕ ꯆꯩꯊꯦꯡ ꯐꯪꯂꯤꯕꯅꯤ ꯏꯇꯥꯎꯒꯨꯝꯅ ꯍꯥꯏꯖꯔꯤꯕ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯉꯝꯃꯨꯅꯤ ꯃꯁꯥ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯅꯕ ꯅꯠꯇꯅ ꯂꯧꯁꯤꯡ ꯂꯩꯕ ꯂꯩꯕꯥꯛꯅ ꯁꯛꯈꯪꯅꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯗꯨꯛ ꯄꯥꯡꯗꯕ ꯄꯥꯎꯈꯨꯝ ꯑꯩꯗꯤ ꯊꯧꯅꯥ ꯐꯅ ꯊꯦꯡꯅꯒꯦ ꯄꯥꯕꯨꯡ ꯑꯃꯗꯤ ꯇꯣꯝꯕꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤ ꯃꯤ ꯑꯇꯩꯗꯁꯨ ꯊꯣꯛꯑꯂꯣꯏ ꯍꯥꯏꯅ ꯈꯨꯝꯃꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯅ ꯀꯔꯤꯗ ꯄꯥꯡꯒꯜ ꯎꯠꯇꯣꯏꯅꯣ ꯄꯨꯂꯤꯁꯇ ꯂꯩꯔꯤꯗꯣ ꯅꯥꯔꯀꯣꯇꯤꯛꯁꯇ ꯂꯩꯔꯒ ꯃꯌꯥꯏ ꯀꯥꯏꯕ ꯄꯣꯠꯂꯝꯈꯩ ꯐꯥꯔꯒ ꯂꯣꯏꯅ ꯃꯥꯡꯍꯟꯈꯣꯗꯅ ꯑꯗꯨꯗ ꯐꯪꯗ꯭ꯔꯗꯤ ꯀꯅꯥꯅ ꯆꯥꯒꯅꯤ ꯑꯩꯗꯤ ꯄ꯭ꯂꯦꯌꯔꯅꯤ ꯆꯨꯝꯅ ꯄꯨꯂꯤꯁꯇ ꯁꯥꯔꯚꯤꯁ ꯑꯣꯏꯅ ꯂꯩꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯩꯅ ꯊꯤꯡꯕ ꯉꯝꯃꯣꯏꯗ ꯍꯣꯠꯅꯔꯗꯤ ꯉꯝꯅꯤꯗ ꯅꯪꯅ ꯒꯣꯜ ꯃꯦꯗꯜ ꯃꯌꯥꯝ ꯐꯪꯈ꯭ꯔꯤꯗꯨꯕꯨ ꯏꯔꯩ ꯂꯩꯇ ꯐꯪꯈꯤꯕ꯭ꯔꯅꯦ ꯏꯇꯥꯎ ꯆꯠꯂꯁꯤꯔꯣ ꯕꯤꯑꯣꯁꯤꯔꯣꯝꯗꯤ ꯏꯔꯥꯡ ꯑꯃ ꯂꯩꯔ ꯍꯣꯏ ꯃꯥꯜꯂꯦ ꯆꯠꯂꯁꯦ ꯏꯇꯥꯎ ꯊꯣꯏꯕ ꯆꯠꯂꯨꯒꯦ ꯑꯗꯣ ꯇꯣꯂꯨꯃꯨ ꯃꯆꯥ ꯏꯄꯥꯟꯒꯤ ꯆꯦꯕꯥꯎꯗꯣ ꯑꯩꯉꯣꯟꯗ ꯂꯩꯕꯅꯤ ꯍꯌꯦꯡ ꯊꯤꯜꯂꯛꯑꯒꯦꯀꯣ ꯍꯣꯏ ꯏꯇꯥꯎ ꯆꯠꯂꯒꯦ ꯏꯇꯥꯎ ꯍꯣꯏ ꯑꯗꯨꯗꯤꯀꯣ ꯍꯣꯏ ꯏꯇꯥꯎ ꯊꯣꯏꯕ ꯅꯍꯥꯛꯅ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯇꯣꯝꯕꯗ ꯅꯠꯇꯅ ꯂꯩꯕꯥꯛꯁꯤꯒꯤ ꯐꯠꯇꯕ ꯆꯤꯟꯖꯥꯛꯁꯤꯡꯁꯦ ꯊꯤꯡꯗꯅ ꯂꯩꯕꯥꯛꯁꯦ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯀꯜꯂꯤ ꯅꯍꯥ ꯑꯣꯏꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯗꯅ ꯁꯥꯔ ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯆꯪꯉꯣ 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 ꯐꯝꯃꯣ ꯐꯝꯃꯣ ꯏꯄꯥ ꯄꯦꯜꯂꯦ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯅꯍꯥꯛꯀꯤ ꯐꯤꯔꯦꯞꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯌꯦꯡꯉꯣ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕ ꯅꯍꯥꯛꯀꯨꯝꯕ ꯊꯧꯅꯥ ꯐꯕ ꯃꯤꯑꯣꯏ ꯆꯪꯉꯤꯀꯣ ꯐꯔꯦ ꯅꯪ ꯉꯁꯤꯗꯒꯤ ꯖꯣꯏꯟ ꯇꯧꯔꯣ ꯍꯣꯏ ꯁꯥꯔ ꯅꯪꯒꯤ ꯁ꯭ꯄꯣꯔꯠꯀꯤ ꯀꯦꯔꯤꯌꯔꯗꯣ ꯃꯗꯨ ꯁꯣꯏꯗꯅꯕ ꯏꯄꯥ ꯁꯤꯟꯒꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣꯅꯦ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯃꯦꯔꯤ ꯂꯩꯔꯛꯇꯒꯤꯅꯤ ꯍꯥꯏ ꯉꯥꯏꯈꯣꯅꯦꯍꯦ ꯅꯪ ꯃꯥꯟꯗꯤ ꯌꯥꯝ ꯃꯥꯟꯈ꯭ꯔꯦꯗ ꯅꯪ ꯁꯨꯇꯤꯡꯒꯤ ꯄ꯭ꯂꯦꯌꯥꯔ ꯑꯣꯏꯔꯒꯗꯤ ꯃꯥꯏꯕꯝꯒꯤ ꯀꯣꯏꯔꯦꯡꯒꯤ ꯃꯆꯥꯅꯤꯄꯥ ꯍꯣꯏ ꯁꯥꯔ ꯑꯩ ꯀꯣꯏꯔꯦꯡꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅꯤ ꯑꯁ ꯈꯨꯏꯔꯦꯅꯦꯍꯦ ꯅꯄꯥꯗꯣ ꯂꯝꯂꯣꯡꯗ ꯏꯟꯖꯥꯡ ꯂꯩꯕ ꯂꯥꯛꯇꯕ ꯅꯠꯇꯦ ꯃꯥꯕꯨ ꯃꯁꯥ ꯉꯝꯗꯕ꯭ꯔꯣ ꯑꯩꯒ ꯍꯦꯛ ꯍꯦꯛ ꯊꯦꯡꯅꯕꯗꯣ ꯍꯟꯗꯛ ꯃꯔꯛꯇꯤ ꯎꯅꯈꯤꯗ꯭ꯔꯦꯅꯦꯍꯦ ꯁꯥꯔ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯊꯥ ꯑꯍꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦ ꯍꯥ ꯍꯩ ꯀꯃꯥꯏꯅ ꯇꯧ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯩꯗꯤ ꯄꯥꯎ ꯑꯝꯇꯁꯨ ꯇꯥꯍꯧꯗ꯭ꯔꯦ ꯁꯥꯔ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯅꯣꯏ ꯑꯁꯤꯁꯨ ꯊꯧꯔꯝꯒꯤ ꯆꯦꯕꯥꯎꯒꯗꯨ ꯑꯃꯠꯇ ꯌꯧꯍꯜꯂꯛꯇꯦ ꯐꯔꯦ 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 ꯏꯄꯥ ꯈꯪꯉꯦ ꯅꯣꯡꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯅꯄꯥꯗꯨꯁꯨ ꯕꯤꯄꯤꯒꯤ ꯄꯦꯁꯦꯟꯅꯤ ꯑꯩꯁꯨꯅꯤ ꯐꯔꯦ ꯑꯩꯈꯣꯏꯁꯦ ꯂꯣꯏ ꯆꯠꯈꯤꯗꯧ ꯉꯥꯛꯇꯅꯤ ꯑꯍꯥꯟꯅ ꯀꯣꯟꯒꯤ ꯋꯥꯗꯅꯤ ꯅꯪ ꯄꯥꯕꯨꯡꯗꯣ ꯆꯍꯤꯗꯗꯤꯅꯦ ꯃꯥꯅꯅꯦ ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯍꯟꯕꯅꯤ ꯏꯄꯥꯁꯨꯅꯦ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔꯅꯤꯅꯦ ꯅꯪ ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯤꯕꯅꯤꯅꯦ ꯃꯥꯅꯅꯦ ꯑꯣꯖꯥ ꯑꯣꯏꯈ꯭ꯔꯦꯗꯅ ꯑꯩꯅꯅꯦ ꯁꯣꯝꯗ ꯑꯃꯨꯛ ꯆꯪꯍꯧꯔꯦ ꯂꯝꯂꯣꯡꯗ ꯏꯟꯖꯥꯡ ꯂꯩꯕ ꯍꯦꯛ ꯍꯦꯛ ꯊꯦꯡꯅꯕꯅꯤꯅꯦ ꯃꯥꯅꯅꯦ ꯅꯪꯒꯤ ꯋꯥꯔꯤꯁꯨꯅꯦ ꯑꯩꯉꯣꯟꯗꯅꯦ ꯍꯦꯛ ꯍꯦꯛ ꯇꯧꯏꯅꯦ ꯑꯩ ꯉꯁꯥꯏꯉꯩ ꯋꯥꯈꯟꯗꯣ ꯇꯧꯔꯨꯗ꯭ꯔꯦꯅꯦ ꯁꯦ
ꯅꯪ ꯀꯂꯤꯛ ꯃꯌꯥꯝ ꯅꯪꯒ ꯊꯕꯛ ꯇꯧꯃꯤꯟꯅꯒꯗꯕꯁꯤꯡꯗꯣ ꯑꯗꯨ ꯎꯅꯔꯁꯤ ꯑꯩ ꯇꯣꯝꯕ ꯃꯣꯏ ꯑꯉꯥꯡꯁꯤꯡ ꯀꯩꯅꯣ ꯈꯔ ꯂꯥꯛꯑꯦꯗꯣ ꯆꯪꯍꯜꯂꯛꯑꯣ ꯑꯦ ꯀꯔꯤꯝꯇ ꯆꯤꯡꯅꯔꯨꯅꯨ ꯏꯄꯥꯅꯅꯦ ꯅꯪꯒꯤ ꯁꯥꯟꯅꯕ ꯀꯥꯏꯗꯅꯕ ꯈꯣꯠꯇꯅꯕꯗꯣ ꯂꯣꯏ ꯁꯤꯜꯂꯒꯦ ꯍꯣꯏ ꯁꯥꯔ ꯀꯩꯅꯣ ꯁꯤ ꯂꯩꯗꯨꯕꯣ Hello. Hoi, sir. I angam ba thak to hone jage sir. Hoi. Hoi. Thank you, sir. I thamjarage sir. I na tawri si mulam dai thangwai na kangan ngale du ni tawri si. Ai tar benoi bo. Sa du bu lodir brane. Ai bu sa kide thake ne. तो वही हेक ठीक चले गुली वाले हेक पर अरे अरे इंगों तो इसी कहीं हाँ यूनी तो इशू आओ इंगों दे तल्ली है लाइमा यू है इंगों रदी तो रहा दौनी से फजने करी नो मत आना रगलोय रे इस यू आओ मागी फनबा तो बिरी चिबु आई बुआ मुइन थुइने हिंचा बसिदी इंगों कनाना फाइनो हाबिदो कुमना थिगलगा आई कनानो हाबिसे मसक मुन्ना खंगना औतादा कने औतादा दे हा होय मयाम्बा अइना खोय सेनादना लोइन सिनग्रे अखोय मीना करिया सोइबा लेगे दो खंगना लोइन सिनग्रे नौना चांग पे सायमना फारिनि हायने करि Scheiße. Matui lele de kara. Ainguni pasad. Tau with the singer ba. खरा वांगे पाबुंग नुमित निनी हुमनी मुक्ति पथागी सिको आइना चाबदा खरा जोतोन तौबियो हाइजरगा कयां वांगे ने नुमित निनी हुमनी पथाव हारिसिबो याम वांगबा नतिए पखत चावखरबोने कैसु तौरोयबा 140/90 लेबनेबा हेलो सर ऑफिस ता करम मतमदा योबिरकदोइनो सर होय 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 आई ऑफिस ता पुंग 10 भाउगी मनुंगदा यरोनबा कनानो बाबो कई आई दि साइनि कइदौरगे अइमा नखोय सारगी हकचांगजे खरा सोले नुमित निनी हुमनी दि पथाबा मथौ ताय उन्निंग वरी सानानिंग लेरगदिने युमदा नत्रगना फोन दा वरी चाव अइहा नखोय सारगी डॉक्टर ने वारो बिरोय थमजरगे को कइनो नंग सिरि माइने सु खंगदना हेते ब्रेंग ब्रेंग हेते लोनचली दुबो नति कया वांगिम नोय मी आइगी बीपी सिबो आई दि हकचांग से थोने नुंगाइतबा तौदेने आई दि कैसु तौदेने आइना साब थकपसे खरा साजेन तौसे हाइजबनेबा हंदक मरक से साब थकपसे खरा मनमनख्रे कैसु तरोइने सुक्सी सिबिरो दुबा मी आई सिबु साथा असि हाइमा
마기수 야우나 부토라가. Sir. Sir. Kanano? Sir, ay thoy bane. Chango. 이붕어 오이래야. 쌍어 오야니에. Oh, madam. Pam. Toiba. Aise ngasi nini humni se khara songum lakum tawin he. Check tawraga yengbada BP su sugar su yang wang mine. Doctor na di matam khara di pothao na hairi ne. Hoy, sir. Atay wafum na teda. Northeast Games ki numit humni dang chuti laujage dana. Hai, ma ya nang cha ka 이붕어 khara. 밥만 먹고 이마 싸세 먹게. Hayo. Nang kari hai ningi. Sir. Mamangi enten guli fabugi case to. Minister amana pannaba thingaga thamme hairsibu. Ye thamchuno kuina panna thamba ya ponate. Kaim chingno no moina tongba thabak pangtom tobu ya banate. Se nang ne thawai changna to hono. Ai leiri pudamak aina ne phanaba hona gani. Hoy, sir. Sir, ay thabak khara su lei jahuri. Pare yo. Chalo. ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤꯁꯦ ꯄ꯭ꯔꯦꯁꯔꯁꯨ ꯁꯨꯒꯔꯁꯨ ꯈꯔ ꯋꯥꯡꯉꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯄꯨꯈꯠꯄꯅ ꯐꯔꯗ꯭ꯔꯥ ꯁꯔꯒ ꯋꯥ ꯇꯥꯟꯅꯅꯤꯡꯗꯨꯅ ꯍꯣꯏ ꯁꯔ ꯍꯣꯏ ꯐꯔꯦ ꯊꯝꯖꯔꯒꯦ ꯑꯗꯨꯗꯤ 하이마 삿크러보. 마디 thabak arubam leiri edna obe chakre. Se sida phamara waru bam tanasi. 그래도 왜 야우러게 뭐이 바보. Aigi isani se aina khara kalingai sida isani mak ase pulap luhong bi ngamdrabasu amadi luhong bi re sira ina khalli. Yengo aigi isani pa chingkhai ngam ba besina mana pamjari ba astronaut do madu oidana thada kadringai di yuma sida halaro edana leire do. Adna magi luhong bagi wafam che yam thamna leigre. Magi machen langlen che 마디 닥터 마참 주 이름이나 아드나 마가시 다저 토크라시라 이드나 아이노 아칼라마 칼라 이바 아이기 마루 루나 티리저럭파 구이링기 마차니파 토이바다 피레시라 아이나 아이 칼림니네 하이마 토이발라미도 아두기 오이래야 아이디 가이도버가 야우러자 노이다나 이바 바칼루레 아두 토이바부 와팜시 칸크라브로 마나 하우도 미라이바 hꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯌꯥꯝ ꯉꯝꯕꯖꯥꯠꯅꯤꯀꯣ ꯀꯩꯅꯣ ꯍꯦ ꯀꯗꯥꯏꯗꯩ ꯐꯔꯛꯅꯣ ꯅꯪꯅ ꯐꯨꯖꯤꯜꯂꯛꯏꯁꯤꯅ ꯑꯩꯅ ꯅꯤꯡꯕꯒꯤ ꯋꯥꯅꯤꯅꯦ ꯃꯥꯅ ꯌꯥꯅꯤ ꯌꯥꯔꯣꯏꯁꯨ ꯈꯪꯕ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟ ꯐꯥꯎꯕꯗ ꯃꯐꯝꯁꯤ ꯑꯩꯅ ꯍꯧꯗꯣꯛꯇ꯭ꯔꯤꯕꯅꯤꯅꯦ ꯍꯩꯃꯥ ꯃꯁꯤꯗꯤ ꯁꯛ ꯑꯁꯤꯗꯤ ꯅꯪꯅ ꯑꯣꯖꯥ ꯑꯣꯏꯔꯒꯕꯨ ꯃꯍꯩꯔꯣꯏ ꯀꯅꯥꯅ ꯐꯒꯗꯣꯔꯤꯕꯅꯣ ꯅꯪ ꯉꯁꯤꯗꯤ ꯃꯁꯤꯗꯤ ꯋꯥꯈꯜ ꯐꯕꯤ ꯍꯦꯛ ꯑꯣꯏꯔꯗꯅ ꯋꯥꯈꯜ ꯐꯕꯤ 하이마 파이에 안강 아니시나부 야나자라디 파이에 모이 바봉나 비피 왕에나 손타바도 타우비루라누 이사누피나네 아 텔레폰다 아파바 닥터가 히다키 마람다 얌 칸나 하우리 나티 랑렌 봉가 사와 가다이 레기네 이루자바 상엄가니 아두디네 아이수 이베마다 와리시 사루라게 아두디 모이 바봉수 토이바기 와칼동 딱 강독 비오 에라 아이나 하베다 보만 히도고 야가드로 세 마네네 아이세 마파다 마파동노 칼림니 아이나네 하이그럽디 마 로이레 야가던